Aonba amadi nungaiba Manipur amagidamag aikhoi pumnamak punsinduna amadi Nungshi-Nana Thabak Touminnaba Matam Oire haina Manipur Pradesh Congress Committee MPCC ki President MLA kaisa Meghachandra na phongdokre. BJP na election da namthak tauba amadi miyam gi right matli haiduna Congress Party na maral siraduna lebak asi sinba thungna sangsilliba vote chor gari chor ki signature campaign ngasi kumbi asi ki manung chenba kumbi Setupurda Pangthokre, Kumbi Block Congress Committee na Sinduna Pangthokiba Thoramaduda, Congress Party Giluchingba Kaya Yauna, Social Activist Wangkhem Sohasu Sarpya K. Thoramaduga Mari Lainana MPCC ki President MLA Kaisa Meghachandra na Phongdokibada, BJP na Democracy bu Mingchat Thihan Batanatana, Constitution bu Khongaung na Bagi, Thawong Kaya Chathari. BJP ki thawong asidagi kannanaba Congress na lebak senba thongna sangsilakliba khongjang asi India punsinanaba Manipur bu punsinanaba amadi lebak asibu kannanabani nungaiba awonba Manipur amagidamag aikoi punna chatminnaba mathau tai amadi Nungshi-Nana Thabak Touminnagadabani haike awonba Manipur amagidamag justice kidamak aikoi ke hak kidamak ima iben dupisi alaman lairu naharul mayamsi thengnaminaduna amata oina aikoi atopata khadaduna sangsin munjabigi matam tu yore Manipur da awonba porakrabadi aikoi sumaina sun laiba moi laiba yaroi maramasi awonba Manipur amagidamag sana laiba Manipur amagidamag amna Nungshi-Nana aikoi thabak touminnabigi matam tu yore maramasi na Miyam Prajana Muna Kambiraga, Masina Pai, Masina Pate, Munna Nabi Hairagada, Akadaba Manipur, Tungi Manipur, Miyam Puna Semina Bagi, Matamadu Yore, Democracy sa Kolega Amadadi, Sakia se, Pazaki Kundalay, Basakia se, representative Masida, Sahi Manaki Wina Sinagadurine. Jemu Bahirang Kudimata Kumbi Kendra Sida Sota Dunalay.